ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯉꯥꯛ ꯁꯦꯟꯕꯤꯅꯕ ꯂꯩꯇꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯄꯜ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯄꯜꯁꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯇꯨꯅ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯍꯤꯡꯍꯟꯅꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯍꯤꯡꯕ ꯌꯥꯔꯦ꯫ ꯅꯪꯅ ꯉꯁꯤꯃꯛ ꯑꯗꯨꯒꯨꯝꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯇꯕꯒꯤ ꯑꯋꯥꯕ, ꯑꯀꯤꯕ ꯑꯗꯨ ꯃꯥꯌꯣꯛꯅꯔꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤꯅ ꯑꯩꯁꯨ ꯑꯋꯥꯕ ꯑꯗꯨ ꯈꯪꯏ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯁꯦ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯁꯣꯟꯒꯤ ꯄꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯗꯣꯝꯒ ꯌꯥꯝꯅ ꯅꯛꯅꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯅꯈꯣꯏꯅ ꯑꯥꯁꯥ ꯁꯣꯏꯗꯅ ꯂꯧꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯩꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯆꯥꯡꯗ ꯐꯖꯅ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯗꯣ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯅ ꯏꯃꯨꯡꯒꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯄꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯏꯄꯥꯒꯤ ꯃꯆꯤꯟꯗꯒꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯈꯤꯗꯦ꯫ ꯃꯁꯤ ꯑꯩꯅ ꯑꯌꯣꯛꯄ ꯌꯣꯛꯇꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯍꯦꯛ ꯃꯅꯤꯡꯗꯗꯤ ꯒꯨꯍꯥꯒꯨꯝꯅ ꯂꯨꯔꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯩꯕꯨ ꯑꯍꯥꯟꯕꯗ ꯃꯤꯗꯨꯅ ꯄꯥꯝꯕꯤꯈꯤꯗꯕ ꯃꯔꯝꯅ ꯑꯩꯁꯦ ꯇꯁꯦꯡꯅ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯆꯦꯠ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯈꯤ꯫ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄꯗ ꯃꯇꯦꯡꯒꯤ ꯃꯇꯥꯡꯗ ꯇꯥꯈꯤ꯫ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗꯦ꯫ ꯃꯗꯨꯅ ꯑꯐꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯁꯤꯟꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯀꯅꯤ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯅ ꯆꯍꯤ 15 ꯁꯨꯔꯛꯄꯗ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯕ ꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯌꯨ ꯑꯃꯗꯤ ꯗ꯭ꯔꯒꯁꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯪꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯂꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯨꯀꯠꯆꯔꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯈꯪꯈꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯉꯩꯗ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯑꯅꯤꯔꯛ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯑꯩꯅ ꯀꯣꯂꯦꯖꯇꯒꯤ ꯇꯣꯛꯂꯕ ꯀꯥꯟꯗ ꯃꯔꯝ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯌꯨ ꯑꯗꯨꯝ ꯊꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯃꯤ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯍꯥꯏꯅꯁꯨ ꯀꯤꯗꯕ ꯉꯝꯗꯦ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯖꯈꯤꯕ ꯃꯌꯥꯝ ꯂꯩꯈꯤ꯫ ꯑꯩꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯑꯇꯣꯞꯄ 3 ꯑꯃꯁꯨ ꯅꯥꯀꯟꯗ ꯂꯩ꯫ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯆꯔꯕꯗꯤ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯕꯗꯤ ꯑꯩ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯝꯅ ꯑꯣꯏꯔꯗꯤ ꯑꯩ ꯅꯤꯡꯇꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯥꯁꯥꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯑꯩꯅ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯃꯥꯏ ꯄꯥꯛꯆꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯒꯅꯤ, ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯈꯜꯂꯝꯕ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯌꯨ ꯑꯗꯨꯝ ꯊꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯐꯒꯠꯂꯛꯄ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯕꯅꯤ ꯈꯪꯂꯕꯁꯨ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯀꯣꯛꯅꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯄꯥꯟꯗꯒꯤ, ꯍꯥꯏꯕꯗꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯒꯤ ꯃꯃꯤꯡ ꯑꯣꯏꯅ, ꯑꯆꯧꯕ ꯀꯥꯔ ꯑꯃ ꯑꯣꯏꯅ, ꯐꯖꯕ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯑꯣꯏꯅ, ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯐꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯁꯥꯎꯟꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯁꯤ꯫ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯖꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁ꯭ꯀ꯭ꯔꯤꯞꯆꯔꯗꯒꯤ ꯑꯗꯨꯒ ꯑꯩꯅ ꯏꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯁꯤꯅ ꯅꯉꯣꯟꯗ ꯑꯀꯤꯕꯗ ꯍꯤꯡꯍꯟꯕꯗꯒꯤ ꯇꯣꯛꯍꯟꯗꯨꯅ ꯊꯥꯖꯕ ꯑꯃꯗꯤ ꯑꯥꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯍꯟꯈꯤꯒꯅꯤ ꯊꯥꯖꯩ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯪꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯤꯞꯄꯤꯌꯥ 3:3 ꯐꯪꯏ꯫ ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯈꯥ ꯄꯣꯟꯒꯅꯨ꯫
ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯊꯥꯖꯒꯅꯨ, ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯪꯗ ꯊꯝꯃꯨ꯫ ꯅꯈꯣꯏꯅ ꯁꯥꯎꯜꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯇꯥꯈ꯭ꯔꯦ, ꯃꯗꯨꯒꯤ ꯃꯥꯒꯤ ꯅꯨꯡꯗꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯐꯪꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯗ ꯂꯩꯕꯤꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯤꯕ ꯃꯈꯩ ꯃꯉꯣꯟꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨꯅ ꯑꯣꯏꯊꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯈꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯊꯦꯡꯅꯔꯝꯒꯅꯤ ꯅꯤꯡꯏ꯫ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯟꯈꯤ꯫ ꯑꯩꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯕꯗꯤ, ꯑꯩꯁꯦ ꯃꯤꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯎꯔꯕꯗꯤ, ꯑꯩꯅ ꯑꯐꯕ ꯃꯔꯨꯞꯁꯤꯡ ꯐꯪꯖꯔꯕꯗꯤ ꯍꯥꯏꯅ, ꯑꯗꯨꯒ ꯑꯩꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯕ ꯀꯥꯟꯗꯁꯨ ꯃꯤꯒꯨꯝꯅ ꯁꯃꯁ꯭ꯌꯥ ꯈꯔ ꯑꯗꯨꯝ ꯆꯔꯆꯀꯤ ꯋꯥꯔꯜꯗ ꯊꯦꯡꯅꯈꯤ꯫ ꯑꯩꯅ ꯆꯔꯆꯇ ꯑꯁꯦꯡꯕ ꯃꯔꯨꯞꯁꯤꯡ ꯄꯥꯝꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯕ ꯑꯗꯨ ꯑꯩꯅ ꯈꯜꯂꯨꯕꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯐꯪꯍꯜꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯈꯪꯕ ꯍꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ, ꯑꯐꯥ ꯑꯄꯨꯟꯗꯒꯤ ꯊꯥꯗꯣꯔꯛꯄ ꯑꯃ ꯐꯥꯎꯈꯤ꯫ ꯅꯈꯣꯏꯅ ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯕ, ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯃꯨꯛ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯄꯥꯎꯈꯨꯝꯅꯤ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯍꯦꯛꯇ ꯑꯣꯏꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨ ꯏꯁ꯭ꯋꯔ ꯃꯁꯥꯃꯛꯅ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯗꯒꯤ ꯐꯪꯗꯅꯕ ꯊꯤꯡꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯤꯔꯛꯄ ꯑꯗꯨ ꯃꯥꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ꯫ ꯅꯪꯁꯦ ꯏꯁ꯭ꯋꯔꯗ, ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯦ ꯇꯁꯦꯡꯅ ꯈꯪꯖꯕ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯌꯦꯡꯗꯦ, ꯑꯗꯨꯕꯨ ꯄꯣꯠꯁꯛ ꯑꯃꯠꯇꯅ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯂꯥꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯅꯈꯣꯏ ꯑꯌꯥꯝꯕꯅ ꯃꯔꯨꯚꯨꯃꯤꯒꯤ ꯁꯤꯅꯦꯃꯥ ꯌꯦꯡꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯥꯡꯅ ꯆꯠꯄꯗ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯁꯤꯒꯗꯧꯔꯝꯃꯤ, ꯃꯗꯨꯒ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯒꯨꯍꯥꯒꯨꯝꯕ ꯑꯁꯤ ꯏꯁꯤꯡꯅ ꯄꯤꯛ ꯄꯥꯗꯨꯅ ꯂꯩꯕ ꯑꯃ ꯎꯔꯗꯨꯅ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕꯒꯤ ꯄꯥꯎꯈꯨꯝꯅꯤ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯒꯗꯧꯔꯤꯕ ꯏꯁꯤꯡꯗꯨꯅꯤ ꯈꯟꯗꯨꯅ ꯃꯗꯨꯗ ꯆꯣꯡꯊꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯊꯨꯝꯍꯤꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯥꯖꯩꯅ ꯃꯉꯣꯟꯗ ꯐꯨꯕꯒ ꯃꯥꯟꯅꯔꯝꯃꯤ, ꯃꯗꯨꯅ ꯏꯁꯤꯡꯗꯤ ꯃꯥꯟꯕ ꯑꯗꯨꯕꯨ ꯅꯠꯇꯤ ꯅꯠꯇꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯅꯠꯇꯤ ꯅꯠꯇꯕ ꯃꯥꯟꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯩ꯫ ꯑꯩꯅ ꯑꯩꯒꯤ ꯎꯟꯁꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯕꯗꯤ ꯑꯩꯅ ꯊꯥꯖꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯑꯇꯣꯞꯄ ꯄꯣꯠ ꯀꯌꯥ ꯑꯃ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯐꯪꯂꯕ ꯀꯥꯟꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯅꯤꯡꯏ, ꯑꯗꯨꯒ ꯃꯗꯨ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯃꯗꯨꯅ ꯑꯩꯈꯣꯏꯕు ꯀꯤꯅ ꯍꯤꯡꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯆꯔꯆꯀꯤ ꯑꯣꯏꯕꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯔꯆꯀꯤ ꯏꯁ꯭ꯋꯔꯗ ꯂꯦꯞꯇꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤꯕ ꯃꯤꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯧꯅꯤꯡꯏ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯕ ꯃꯤꯅ ꯁ꯭ꯀ꯭ꯔꯤꯞꯆꯔ ꯌꯥꯝꯅ ꯆꯤꯟꯐꯥ ꯐꯥꯕꯒꯨꯝ ꯑꯩꯈꯣꯏꯁꯨ ꯐꯥꯅꯤꯡꯏ꯫ ꯃꯤ ꯈꯔꯅ ꯆꯍꯤ ꯑꯃꯗ ꯕꯥꯏꯕꯜ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯕꯁꯤꯡ ꯑꯩꯈꯣꯏꯁꯨ ꯄꯥꯅꯤꯡꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯂꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯒ ꯑꯍꯦꯟꯕ ꯇꯥꯟꯅꯗꯨꯅ ꯕꯥꯏꯕꯜ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯐꯤꯂꯤꯞꯄꯤꯌꯥ 3ꯒꯤ ꯃꯈꯥꯁꯤꯡ ꯑꯗꯨ ꯄꯥꯊꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯄꯥꯈꯣꯜꯂꯣꯏ ꯄꯣꯜ ꯑꯁꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯇꯒꯤꯁꯨ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯔꯨꯞꯁꯤꯡꯁꯨ ꯂꯩꯈꯤ, ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕ ꯙꯔꯃ ꯆꯦꯟꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯈꯩ ꯆꯨꯝꯃꯤ, ꯐꯖꯩ ꯈꯟꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯄꯤꯕ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯩ꯫ ꯑꯩꯅ ꯃꯌꯥꯝꯗ ꯊꯧꯒꯠꯆꯔꯤ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯊꯥꯖꯕ ꯋꯥꯠꯄ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗ ꯀꯤꯅ ꯍꯤꯡꯕ, ꯑꯗꯨꯒ ꯑꯇꯣꯞꯄꯒ ꯑꯍꯦꯟꯕ ꯇꯥꯟꯅꯕ ꯑꯗꯨꯒ ꯂꯦꯞꯄꯤꯌꯨ꯫ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯅꯪꯅ ꯅꯅꯤꯡꯇꯝꯕ ꯐꯪꯖꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯥꯎꯜꯒꯤ ꯋꯥꯔꯤꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯔꯝꯅ ꯊꯥꯡꯒꯠꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯅ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯕ, ꯇꯧꯐꯝ ꯈꯪꯗꯕ ꯑꯍꯤꯡ ꯑꯃꯗ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯄ꯭ꯔꯚꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯅꯤꯡꯁꯤꯡꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯤ ꯈꯔ ꯑꯩꯅ ꯐꯪꯖꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯑꯗꯨ ꯂꯩꯔꯦ,
ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯀꯣꯛꯍꯟꯒꯗꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯃꯗꯨꯗ ꯌꯥꯔꯦ, ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ, ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯐꯒꯗꯧꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯠꯇꯦ, ꯅꯪꯅ ꯏꯁ꯭ꯋꯔꯒꯤꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯐꯤꯔꯦꯞ ꯂꯧꯁꯤꯟꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯏꯁ꯭ꯋꯔꯕꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯤꯖꯧ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯁ꯭ꯋꯔꯗ, ꯄ꯭ꯔꯚꯨ, ꯑꯩꯅ ꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯝꯅ ꯆꯪꯁꯤꯟꯈꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯅꯍꯥꯛ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯖꯣꯏꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯗꯨꯅ ꯑꯃꯗꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤꯗꯨꯅ ꯆꯔꯥꯡꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯂꯧꯊꯣꯛꯄꯤꯈꯤ꯫ ꯑꯩꯅ ꯋꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯨꯝ ꯑꯩꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯁꯤ ꯑꯁꯤꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯔꯝ ꯂꯩꯇꯅ ꯅꯨꯡꯁꯤꯕꯤ꯫ ꯑꯩꯕꯨ ꯖꯣꯏꯁꯀꯤ ꯇꯥꯛꯄꯤꯕꯁꯤꯡꯗꯨꯅ ꯌꯥꯝꯅ ꯊꯧꯒꯠꯄꯤꯗꯨꯅ ꯕꯥꯏꯕꯜ ꯄꯥꯕ ꯍꯧꯍꯟꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯒꯗꯧꯕꯒꯤ ꯑꯩꯒꯤ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯅꯈꯣꯏ ꯅꯁꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯅꯕ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯅꯩꯅꯧ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯏꯇꯦꯛ ꯇꯦꯛꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯗꯨꯅꯇ ꯂꯩ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯔꯝꯒꯗꯕꯅꯤ ꯈꯜꯂꯒ ꯏꯊꯟꯇ ꯅꯣꯛꯅꯤꯡꯏ꯫ ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯕꯒꯤ ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯖꯣꯏꯁꯀꯤ ꯇꯥꯛꯄꯤꯈ꯭ꯔꯤꯕ ꯅꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯈꯔꯒ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯑꯣꯏꯔꯝꯕ, ꯇꯧꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯕꯤ꯫ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯄ ꯉꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯍꯤꯡꯂꯤꯕ ꯑꯗꯨꯒ ꯁ꯭ꯋꯔ ꯍꯣꯜꯂꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯑꯥꯁꯥ ꯂꯩꯔꯤ꯫ ꯑꯗꯣꯝꯅ ꯏꯁ꯭ꯋꯔꯕꯨ ꯇꯁꯦꯡꯅ ꯈꯪꯕꯤꯅꯤꯡꯕ꯭ꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯅ ꯈꯟꯖꯔꯤꯕ ꯑꯥꯁꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯉꯣꯟꯗ ꯂꯩ꯫ ꯑꯩꯅ ꯊꯧꯒꯠꯆꯅꯤꯡꯕꯗꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯗ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯑꯆꯧꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯁꯥꯎꯟꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯅꯤ꯫ ꯁꯥꯎꯟ, ꯅꯍꯥꯛꯀꯤ ꯌꯥꯝꯅ ꯐꯖꯕ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯈꯤꯕꯒꯤ ꯁꯥꯈꯤ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯑꯩꯁꯨ ꯁꯥꯈꯤ ꯄꯤꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯗ ꯊꯧꯒꯠꯄ ꯐꯪꯖꯩ꯫ ꯊꯧꯒꯠꯄ ꯐꯪꯖꯕ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯏꯁ꯭ꯋꯔꯅ ꯑꯃꯨꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯗꯨ ꯇꯝꯖꯈꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯈꯤꯕꯁꯤꯡꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃꯗꯤ ꯃꯥꯒꯤ ꯋꯥꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯇꯝꯖꯕ ꯀꯌా ꯐꯪꯖꯈꯤ꯫ ꯑꯩ ꯋꯥꯍꯩ ꯄꯥꯕ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯇꯁꯦꯡꯅ ꯑꯩ ꯇꯤꯚꯤꯗ DVD, CDꯁꯤꯡ ꯅꯨꯡꯇꯤꯒꯤ ꯌꯦꯡꯈꯤ꯫ ꯑꯩꯅ ꯃꯗꯨ ꯑꯃꯨꯛꯇꯪ ꯄꯥꯔꯒ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯇꯧꯈꯤꯗꯦ꯫ ꯑꯗꯣꯝꯁꯨ ꯄꯥꯕꯤꯌꯨ, ꯅꯩꯅꯕꯤꯌꯨ, ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯆꯤꯟꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯠꯇꯅ ꯍꯥꯏꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯑꯣꯏꯔꯛꯈꯤ꯫ ꯃꯗꯨ ꯉꯥꯡꯊꯣꯛꯄꯤꯕ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ, ꯑꯗꯨꯒ ꯀꯣꯟꯐꯔꯦꯟꯁ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯖꯩ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯉꯥꯡꯕꯒꯨꯝꯅ ꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯊꯨꯅꯃꯛ ꯀꯔꯤꯁꯨ ꯐꯥꯎꯗꯕ ꯌꯥꯏ, ꯂꯝꯕꯤ ꯀꯔꯤꯁꯨ ꯎꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯕꯨꯗꯤ ꯇꯁꯦꯡꯅ ꯅꯧꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯤꯇꯜ ꯄꯔꯄꯜ ꯕꯨꯛ ꯍꯥꯏꯅ ꯀꯧꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯗꯨ ꯁꯤꯖꯤꯟꯅꯩ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯤꯞꯆꯔꯁꯤꯡꯗꯨ ꯃꯆꯥ ꯅꯥꯏꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯁꯦꯝꯈꯤꯕꯅꯤ꯫ ꯅꯪꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯉꯩ ꯑꯃꯗꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗු ꯍꯥꯏꯗꯣꯛꯄ ꯍꯧꯈꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯈꯤꯕ ꯑꯗꯨꯗꯤ CDꯗ ꯇꯥꯛꯄꯤꯕꯁꯤꯡ ꯑꯗꯨꯗ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ,
ꯃꯁꯤ ꯅꯍꯥꯛꯅ ꯇꯧꯕ ꯍꯧꯔꯛꯄꯗ ꯅꯪꯁꯦ ꯄꯪꯉꯤ ꯍꯥꯏꯅ ꯅꯇꯣꯝꯗ ꯐꯥꯎꯖꯔꯛꯀꯅꯤ, ꯑꯗꯨꯒ ꯄꯪꯅ ꯍꯤꯡꯕꯗꯒꯤꯗꯤ ꯑꯩꯁꯦ ꯄꯪꯉꯤ ꯍꯥꯏꯅ ꯏꯊꯟꯇ ꯐꯥꯎꯖꯕꯅ ꯐꯔꯦ ꯈꯜꯂꯒ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯍꯧꯈꯤ꯫ ꯑꯩꯅ ꯈꯟꯕꯗ ꯄꯪꯅ ꯍꯤꯡꯕꯗꯒꯤꯗꯤ ꯑꯩꯁꯤ ꯄꯪꯉꯤ ꯍꯥꯏꯅ ꯅꯨꯡꯗ ꯐꯥꯎꯖꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯔꯛ ꯃꯔꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯕꯤꯕꯅ ꯐꯒꯅꯤ ꯅꯤꯡꯖꯩ꯫ ꯑꯩꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯥꯎꯅ ꯍꯥꯏꯗꯣꯛꯆꯒꯅꯤ ꯍꯥꯏꯕ ꯃꯤꯁꯨ ꯂꯩ꯫ ꯍꯣꯏ, ꯇꯁꯦꯡꯅ ꯅꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯡꯊꯣꯛꯆꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯅꯪꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯉꯥꯡꯊꯣꯛꯆꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯛꯇꯪꯅꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯑꯃꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯇ ꯋꯥꯈꯜ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯧꯅ ꯉꯥꯡꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯀꯟꯅ ꯍꯥꯏꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯃꯌꯥꯝꯗ ꯏꯁ꯭ꯋꯔꯒꯤ ꯌꯥꯅꯕ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯁꯤꯡꯅ ꯈꯟꯅꯔꯝꯒꯅꯤ, ꯍꯣꯏ, ꯑꯩꯅ ꯅꯣꯡꯃ ꯅꯤꯅꯤ ꯃꯗꯨ ꯉꯥꯡꯊꯣꯛꯂꯒ ꯑꯩ ꯐꯔꯒꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯕꯗꯨꯅ ꯊꯕꯛꯇꯤ ꯇꯧꯗꯦ꯫ ꯍꯣꯏ, ꯑꯩꯒꯤ ꯈꯣꯡꯆꯠꯁꯤ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯌꯦꯡꯕ ꯍꯧꯕꯗꯒꯤ ꯆꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯍꯥꯟꯅ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯇꯁꯦꯡꯅꯃꯛ ꯑꯣꯏꯔꯛꯈꯤꯗꯦ꯫ 2002 ꯆꯍꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯐꯪꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯆꯔꯆꯇ ꯈꯨꯗꯤ ꯊꯤꯔꯨꯕꯒꯨꯝꯕꯅꯤ꯫ ꯈ꯭ꯔꯤꯁꯇꯕꯨꯗꯤ ꯊꯥꯖꯔꯕꯁꯨ ꯃꯍꯥꯛ ꯊꯥꯖꯕ ꯃꯤꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯝꯗꯦ꯫ ꯑꯩ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯩꯅ ꯕꯥꯏꯕꯜ ꯍꯥꯡꯕ ꯐꯥꯎꯕ ꯍꯥꯡꯗꯣꯛꯂꯝꯗꯦ, ꯆꯔꯆꯁꯨ ꯅꯣꯡꯃꯇ ꯆꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯂꯨꯕꯗꯒꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗ ꯂꯩꯔꯦ ꯈꯪꯈꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯍꯟꯖꯤन ꯍꯟꯖꯤन ꯇꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯪꯅ ꯊꯦꯡꯅꯕꯗ ꯑꯐꯕ ꯀꯌꯥ ꯑꯃ ꯇꯥꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯨꯠ ꯇꯥꯍꯧꯗꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯅꯩꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯔꯄꯜ ꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯟꯕꯤꯈ꯭ꯔꯦ, ꯑꯗꯨ ꯑꯦꯚ꯭ꯔꯤꯗꯦ ꯂꯥꯏꯐ ꯕꯥꯏꯕꯜꯒ ꯄꯔꯄꯜ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯦꯚ꯭ꯔꯤꯗꯦ ꯂꯥꯏꯐ ꯕꯥꯏꯕꯜ ꯑꯗꯨꯅꯤ꯫ ꯃꯁꯤ ꯕꯥꯏꯕꯜ ꯅꯩꯅꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯃꯗꯨ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯇꯤꯆꯤꯡ ꯅꯣꯠ ꯌꯥꯎꯕ ꯕꯨꯛ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯇꯦꯡ ꯑꯣꯏꯈꯤ, ꯃꯗꯨꯅ ꯑꯩꯅ ꯇꯥꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯇꯁꯦꯡꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯗ ꯈꯪꯖꯕ ꯉꯝꯈꯤ, ꯃꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯑꯗꯣꯝꯅ ꯄꯥꯎꯔꯧ ꯄꯥꯅꯕ ꯍꯥꯏꯈꯤ, ꯃꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯕ ꯍꯧꯔꯛꯄꯗꯒꯤ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯕꯥꯏꯕꯜ ꯄꯥꯔꯝꯗꯥꯏꯗ ꯃꯤꯅꯤꯠ 5 ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯔꯒ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯐꯩ, ꯃꯗꯨ ꯌꯥꯝꯅ ꯑꯩꯅ ꯃꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯒꯠꯂꯛꯄ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯟꯁꯤꯟꯅꯕ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ ꯍꯥꯏꯕ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯈꯪꯕꯤꯕ ꯃꯊꯧ ꯇꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯗꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯃꯗ ꯍꯥꯏꯕꯒꯨꯝꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗꯁꯨ ꯈꯤꯇꯪꯗꯒꯤ ꯈꯤꯇꯪꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯍꯣꯡꯗꯣꯛꯄꯤꯔꯛꯄꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯅꯪꯅ ꯇꯧꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯈꯣꯡꯆꯠ ꯆꯦꯠꯅ ꯂꯦꯞꯈꯤ, ꯃꯗꯨ ꯆꯨꯝꯃꯤ꯫ ꯅꯈꯣꯏꯅ ꯆꯍꯤ 25, 30, 40 ꯑꯔꯥꯟꯕꯗ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯔꯨꯔꯒ ꯍꯞꯇꯥ 1 ꯅꯠꯇ꯭ꯔꯒ 2ꯗ ꯃꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯐꯍꯟꯅꯕ ꯍꯣꯠꯅꯕꯁꯨ ꯑꯣꯏꯔꯣꯏ꯫ ꯅꯠꯇꯦ, ꯑꯩꯅ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯛꯄ ꯃꯇꯝꯁꯨ ꯌꯥꯎꯈꯤ, ꯖꯣꯏꯁ, ꯑꯗꯨꯒ ꯑꯩꯅ ꯈꯟꯈꯤ ꯑꯩ ꯇꯟꯕ ꯌꯥꯗꯦ꯫ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯌꯨꯛꯀꯤ ꯏꯍꯥꯟ ꯍꯥꯟꯕꯃꯇꯝ ꯑꯗꯨ ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯕ ꯑꯁꯤ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡ 2 ꯐꯪꯖꯔꯦ꯫ ꯍꯣꯏ, ꯃꯈꯣꯏ ꯆꯍꯤ 9, ꯑꯃꯅ 9ꯂꯥ? ꯃꯥꯅꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯨ ꯅꯆꯥꯁꯨ ꯂꯩꯕꯅꯤꯅ ꯅꯪꯅ ꯍꯧꯒꯠꯇꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕꯗꯤ ꯉꯝꯂꯝꯗꯧꯕ ꯃꯥꯟꯗꯦꯕꯨ꯫ ꯅꯪꯅ ꯊꯕꯛꯁꯨ ꯇꯧꯅ ꯇꯧꯅ ꯏꯁ꯭ꯋꯔꯕꯨꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯃꯤ꯫ ꯃꯁꯤ ꯅꯪꯉꯣꯟꯗ ꯈꯛꯇꯪ ꯍꯥꯏꯖꯕ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯏꯁ꯭ꯋꯔꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛ ꯉꯛꯆꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯁꯦ ꯋꯥꯔꯧꯗꯨꯅꯇ ꯂꯩꯒꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯇꯜꯂꯤ꯫ ꯏꯁꯥꯅ ꯏꯁꯥꯗ ꯅꯪꯗꯤ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯃꯗꯨ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯑꯀꯤꯕꯅ ꯅꯪꯉꯣꯟꯗ ꯂꯥꯟꯗꯥꯔꯛꯄꯒꯨꯝ ꯑꯣꯏꯈꯤꯕ ꯌꯥꯎꯈꯤꯕ꯭ꯔꯥ?
ꯍꯣꯏ, ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯐꯤꯚꯝ ꯑꯩꯅ ꯃꯥꯌꯣꯛꯅꯈꯤ, ꯃꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏꯍꯟꯈꯤ꯫ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯁꯤ ꯀꯤꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯂꯣꯠꯁꯤꯟꯕꯗ ꯌꯥꯝꯅ ꯂꯨꯕ ꯑꯃꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯆꯃꯝꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯅꯤꯡꯕ, ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨꯗ ꯌꯥꯁꯤꯟꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯇꯟꯕ, ꯊꯕꯛ ꯇꯧꯗꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯗꯤ ꯃꯗꯨ ꯊꯦꯡꯅꯍꯟꯅꯤꯡꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯗꯨꯗꯤ ꯑꯩꯇꯒꯤ ꯏꯔꯥꯜꯅꯤ, ꯃꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯈꯣꯡꯆꯠ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ꯫ ꯍꯣꯏ, ꯅꯪꯅ ꯇꯁꯦꯡꯅ ꯐꯥꯎꯕꯗꯒꯤ ꯑꯐꯕ ꯑꯣꯏꯔꯛꯂꯒꯦ ꯍꯥꯏꯕ ꯑꯁꯤ ꯑꯄꯥꯝꯕꯒꯤ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯅ ꯐꯒꯠꯂꯛꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏ, ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯄꯥꯝꯕ ꯑꯗꯨ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯊꯧꯖꯥꯜ ꯄꯤꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛꯇꯤ ꯇꯧꯕꯤꯔꯣꯏ꯫ ꯃꯗꯨ ꯅꯪꯒꯤ ꯉꯥꯛꯄꯤꯅꯕ ꯂꯩꯇꯕ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯈꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯃꯗꯨꯅ ꯎꯞꯔꯥꯡ ꯎꯞꯇꯨꯅ ꯃꯤꯠꯀꯨꯞ ꯑꯃꯗ ꯃꯅꯤꯡ ꯇꯁꯦꯡꯅ ꯍꯜꯍꯟꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕꯅꯤ꯫ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯃꯛꯅꯤ꯫ ꯑꯗꯣ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯖꯩ, ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯥꯡꯗꯒꯤ ꯅꯪꯅ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯐꯥꯎꯈꯤꯕꯒꯦ? ꯃꯗꯨ ꯑꯩꯉꯣꯟꯗ ꯃꯥꯏꯀꯩ ꯑꯅꯤꯗꯒꯤ ꯐꯥꯎꯍꯜꯂꯛꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤꯡꯒ ꯅꯛꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯄꯤꯈꯤ꯫ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛ ꯄꯤꯖꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯃꯔꯨ ꯍꯨꯜꯂꯨ ꯍꯥꯏꯕꯗꯨꯗ, ꯑꯣꯍ, ꯑꯩꯅ ꯃꯔꯨ ꯍꯨꯟꯗꯧꯕ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯝꯕꯤꯕꯒꯤ CD ꯑꯗꯨ ꯊꯥꯒꯤ ꯑꯣꯏꯅ ꯐꯪꯖꯕ ꯄꯥꯝꯈꯤꯕꯗꯨꯅ ꯑꯩꯁꯦ ꯅꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ ꯈꯟꯈꯤꯕ꯫ ꯍꯣꯏ, ꯆꯨꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯅ ꯐꯪꯖꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯩꯅ ꯆꯦꯐꯣꯡꯁꯤꯡꯗ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯒꯤꯁꯤꯡ ꯑꯗꯨ ꯐꯪꯖꯕꯗꯒꯤꯗꯤ ꯄꯥꯖꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯧꯒꯠꯄ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯥꯎꯔꯥꯛꯅ ꯈꯪꯖꯈꯤ꯫ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯤꯕꯁꯤꯡ ꯑꯃꯗꯤ ꯆꯠꯇꯨꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯅꯍꯥꯛꯀ ꯑꯃꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯕꯁꯤꯡꯒ ꯃꯔꯨꯞ ꯑꯣꯏꯕ ꯐꯪꯖꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯑꯣꯏꯖꯕ ꯈꯛꯇꯪ ꯅꯠꯇꯅ ꯑꯗꯣꯝꯗꯁꯨ ꯃꯇꯦꯡ ꯑꯣꯏꯕꯤꯔꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯂꯧꯕ ꯈꯛꯇꯪ ꯑꯣꯏꯕ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄꯤꯈ꯭ꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯁꯨꯛꯍꯟ ꯍꯟꯗꯣꯛꯄ ꯂꯩꯇꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯣꯟ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ, ꯑꯀꯤꯕꯗꯒꯤ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯄ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯁꯥꯈꯤ ꯑꯃ ꯇꯥꯈ꯭ꯔꯦ꯫ ꯅꯪꯅ ꯊꯥꯖꯕ ꯃꯥꯡꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯕꯤꯗꯨꯅ ꯅꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯂꯅꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯁꯥꯈꯤꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯦ꯫ ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯁꯛꯇꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯗ ꯍꯥꯏꯕ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯕ ꯉꯝꯅꯕ ꯄꯥꯡꯒꯜꯁꯨ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯉꯣꯟꯗ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯩꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯦꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯐꯪꯍꯟꯖꯅꯤꯡꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤ ꯑꯗꯣꯝꯁꯨ ꯑꯣꯏꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯕꯤꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯅꯕ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯑꯗꯣꯝꯗ ꯂꯩꯕꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯆꯠꯊꯖꯔꯝꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯣꯏꯕꯤꯔꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯉꯁꯤ ꯁꯥꯈꯤ ꯂꯩꯖꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯃꯤꯟꯅꯗ꯭ꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯔꯨꯞ ꯑꯣꯏꯃꯤꯟꯅꯗꯨꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯤꯕꯤꯗꯨꯅ ꯃꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯔꯤ, ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅ ꯍꯤꯡꯂꯤꯕ ꯑꯗꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯏ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯍꯟꯕꯤꯅꯕ, ꯃꯄꯨꯡ ꯐꯥꯅ ꯍꯟꯗꯣꯛꯄꯤꯕ ꯐꯪꯅꯕ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫
ꯃꯈꯣꯏꯅ ꯅꯍꯥꯛꯀ ꯑꯆꯦꯠꯄ ꯅꯛꯅꯕ ꯃꯔꯤ ꯑꯗꯨ ꯊꯝꯗꯨꯅ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯉꯝꯍꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯋꯥꯍꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯆꯤꯟꯗ ꯍꯥꯏꯗꯣꯛꯆꯗꯨꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯇꯤꯒꯤ ꯍꯣꯡꯍꯜꯂꯤ ꯑꯃꯗꯤ ꯐꯒꯠꯍꯜꯂꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯃꯈꯣꯏꯗ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯀꯟꯕꯤꯕ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯖꯦꯁꯨꯒꯤ ꯃꯤꯡꯗ ꯊꯥꯒꯠꯆꯔꯤ꯫ ꯑꯃꯦꯟ꯫ ꯑꯗꯣꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣꯝꯒ ꯃꯔꯨꯞ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯔꯨꯞ ꯑꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯇꯧꯖꯩ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite